Nungsira bechre nausing, Aiko Allah get Hauzaldagi, Zikaram sung dwasing matang the hadis yang kaisuba fawa kangminakre. Nasisumka hadis taragam puna kangminarase. Hazrat Amar bin Suhaib radiyallahu anhu mapadagi amasung mahakna mawdawdagi bayan tawri. Nabi Karim sallallahu alayhi wa sallam na haibirame. Kanagumana tumbada mang laga kiba yaurabadi. Dua si solo. Artha Allah Ta'ala gi mapung farba amak pamasung awat pe yaudraba Quran gi wahisingi matendagi. Mahaki asaw mahaki azab. Mahaki bandasingi fattaba. Saitan gi fattaba ithillamasung. Saitan na aigi inakta lakbadagi aibu kanbinaba nijari. Masi solabadi mang adana amangata thokhan bangam loy. Hazrat Abdullah bin Amr radiyallahu anhu man imung manungi gyan tarab angang khuding magta dua si tambirami aduga gyan tadrib angang singi damaktana iraga tawizoina mangakta punbirame. Yang kaigani thoi subhadis. Hazrat Abu Said Khudri radiyallahu anhu nahai. Aina Allah ki Rasul sallallahu alayhi wa sallam dagi tajahawe. Nakhoigi manung dagi kanagumana afaba mang labadi. Madu Allah Ta'ala gi mai kaidagi ni khallu. Amasung madu gi namak Allah gi matik magun thagallu amasung atopada liyu. Aduga kariguma fattaba mang labadi madu saitan gi mai kaidagi ni. Madu gi fattaba dagi kanbinaba Allah Ta'ala da nijaw amasung kanagumba amada haidokanu. Adu oirabadi mang aduna amangata thokhanba ngamde. Kaanaba Allah Ta'ala da nijabagi mongde asine. A'udhu billahi min sharriha. Artha mang asige fattabadagi aibu kanbinaba Allah Ta'ala da nijari. Yang kaiga humdoi subhadis. Hazrat Abu Qatada radiyallahu anhu nahai. Aina Nabi Karim sallallahu alayhi wa sallam dagi tajahawe. Afaba mang di Allah Ta'ala gi mai kaidagini aduga fattaba mang urubadagi pakhatpa akiba yaurabadi madu saitan gi mai kaidagani. Aduna mikap thoklakpa matamda oi thangba nakalda ahumlaktin sitpadawna kam thoku amasung Allah Ta'ala da mang adugi fattaba faldagi kanbinaba nijaw. Adu oirabadi mang aduna amangba thokhanba ngamloy. Yang kaiga mari subhadis. Hazrat Jabir radiyallahu anhu nahai. Allah gi Rasul sallallahu alayhi wa sallam na haibiramme. Kana agumbana tumnabagidamak famungda kakhatpa matamda. Khudakta farista amaga saitan amaga laki. Saitan na mangonda hai. Tumlamdagi matamasi fattaba wakhal amasung amal na loy sillo. Aduga farista aduna hai. Afaba thabak tawraga loy sillo. Kariguma mahanga Allah gi zikr tawraga tumlawade. Mahaki manaktagi saitan handokhi amasung ahing chuppa farista amana mahakpu sen nabi. Yahurappa matamda farista amaga saitan amaga khudakta laki. Saitan mahak wanda hai. Nang fattaba thabak tawraga haugatlu. Aduga faristan hai. Afaba thabak tawraga haugatlu. Yang kaiga manga subhadis. Hazrat Imran bin Hussein radiyallahu anhuman hai. Allah gi Nabi sallallahu alayhi wa sallam na aigi babada hangi. Nahak mapu kayagi ibadat tawbano. Aigi babana khumme mapu taret ki ibadat tawi. Tarukna malem thaktalai aduga amanal asman dalai. Nabi Karim sallallahu alayhi wa sallam na haibirage. Nahak na apamba amasung akiba matamda kanabu kaubage. Mahak na khumme asman dalai mapu adubu kauzay. Rasulullah sallallahu alayhi wa sallam na haibirage. Hussein nang ni Islam da changlak labadi aina nangonda wahi ani tambi gane. Maduna na hangonda kana gane. Hussein na Musalman oiraba matungda. Nabi Karim sallallahu alayhi wa sallam da hangatsay. Ya Rasulallah, adom na ingonda waada tawbi kiba wahi ani adu takpiro.
हाइबिरके मसी सोलो अर्थ या अल्लाह अईगिदमक अफब वाखल अईगी थमोइदा हापचिनबियो अमसुंग अईबु अईगी थमोइगी फत्तब वाखलदगी कनबियो यांखैगे तरुक सुबह हदीस हजरत आयशा रज़ियल्लाहु अन्हा ने हाय रसूलुल्लाह सल्लल्लाहु अलैहि वसल्लम ने करिगुंबा अपांबा पोट अम उरबदे असुमना हाय अर्थ थागलिब पुनुवक अल्लाह खक्केने महाकी थौजालदगी अफब थबक खुदिंगमक मपुंग फारिबनी अदुगा करिगुंबा पामदब पोसक अम उरबदे असुमना हाय अर्थ थागलिब पुनु मफम मतम खुदिंगमक अल्लाह खक्केने नुसिरब इचलिनाउ सिंगना हदीस सिंग सेबु मुसलमान इचलिनाउ ख्वाई पुनमक शेयर तौबीदुना मखोइबुसु खंगहनबद सर्प याबियो अल्लाह ताला ने खोई खुदिंगमक पो हाइजख्रिबा हदीस खरा सिदा अमल तौगंगमबगी पांगल थौनादु पिनबि वॉइसनो